Adombu amukhanna taramna oksinjari ngasigi video matek ase haudringai mangda wapam amatang wargi update karigumba pambiragati aigi atopa channel reality voice ta chatpiu reality voice not real voice. Okay, ngasigi video sida angakpa pot khara encounter oirubagi matangda thamjari hairiba mafamsingda thengnaruba pot sing ase really amazing ni akiba ngaktani mystery ngaktani. Number 1, Raisa Tunnel. Masigi tunnel ase Poland lay amasung Second World War ki matamda Germany army singna underground operation to bugi tamang semlam bani. Masida kari tabak tawkiba madu mokoina khangkre adubu masigi tunnel ase perfect oiba mong da semlam kiti maikei mari dagi hanjil laga tharam kibani. Sarambani exact purpose karino masi sabagi kanana su khangde tunnel ase akiba makhal gini amasung always close to thami jiba sanga pau jangya ponti amasung special permission lauraga changi amukhak nupa ama masida changki adubu mana tunnel asigi manungda angakpa pot ama thengnaki aduki video clip adu sini. Masida uibase makhong ani panba mi manba pot amani mi dirataba creature makhalamani Hitler amade mai kanglup no masida kari experiment pu tawkiba human experiment tawkibra natraga kari tawkiba sa de experiment tawkibra angako pot ni mase aduna atopa jiba onduna hingduna leiribra khangti masigi potse sa dinate mi sunate kari pot no haibangamte. Number 2, the descent. Russia ki kigandaba akiba mafam ta khallaga chatpa Nico pakhang malay madi laikhul tingkhul mini changdaba cave sing the changba yamna pami amukti magi marup amaga akhuba surung amada changki magi bek adu mangda ille changki magi marup tusu indrakhi bat khajik changlam laga magi marup se handokan chakre changbe ataduna adagi marup to mana kaukhiba matam di magi khonjel do marup adura taramdre ma mathanto oire idabani na mangda dum kakhali Magi marup mapanda lehore mangonda kiba phawba horakhi maram di manung du mamba horak le adagi mana hallu daba thawdo khara amuk oiba horakhi magi camera dagi khonjel thoglakhi camera dagi khonjel creepy magi camera dagi focus ado thabak suba toki means focus kaplobasu ngalaktre maudagi mangda khajik makka khatli Tanjashida mai khuta paiba light ki mangala sumam thakirami mathanta oire mafam atu mamkhre audagi mana khonjel ama taki akiba khonjel mara khalli masida tap thrabadi thawai mangbi ai aduna changkhiba mafam dagi thokpa horaki горы. А теперь в такую же гору надо подниматься. Ух. И мне надо возвращаться быстрее назад. Thokpa horakpada magi ngasai gi bag ado madugi manaki horakle adu bag ado hangduna leiramle manungda yawa pot loi check tawkhiramle audagi nik ase thukthuk lawna kidan thoraki mapanda magi friend leiram mana hai aidi changbe adona changlaktre nik na manungdagi lawrakhiba video mayumda yenglubata mit langba pot ama surungduda leipurakhi masi mafamda karigumba mana leiringai tanjada uramlabati mafamda kiman khidana mathwai mangbusu yai Thawai bu mang bu manghodi nupa ase madu kari pot no masi kanana su khangdi Number 3 sina grave encounter Masigi tawdok asina Canada da leiba hanagi matamda angau beleng pam med asylum oirambani masida angau singbu tamthibu mongda treatment to biki hayatuna miyam na susi ki hairi tungda human rights kangrup na thinghan kibani adubu ngasi su adventure pamba sing na mafam sida chat nei tanja mata marup ahum khak mafam si yengbagi changki khara changlaga marup ahum sidagi amma mangkhirami Makoi ani na thi bagi tamak mang da sakhatli thi dia de maru mang ki basi kamai tawni sini audagi asylum asigi underground da changki matu amam balambi ni tungda makoi na masi uki
ꯃꯈꯣꯏ ꯀꯤꯃꯟꯗꯨꯅ ꯆꯦꯡꯊꯣꯔꯛꯈꯤ ꯑꯗꯨꯕꯨ ꯃꯄꯥꯗ ꯃꯔꯨꯞ ꯑꯗꯨ ꯂꯩꯔꯝꯃꯦ ꯉꯁꯥꯏ ꯃꯥꯡꯈꯤꯕꯁꯦ ꯃꯥꯛꯅ ꯍꯥꯏ ꯑꯩꯕꯨ ꯇꯨꯡꯗꯒꯤ ꯀꯔꯤꯅꯣ ꯄꯣꯠ ꯑꯃ ꯀꯟꯅ ꯐꯥꯈꯤꯕꯅꯤ ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯀꯟꯕ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯊꯣꯔꯛꯄꯅꯤ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯄꯣꯠ ꯑꯃꯅ ꯈꯣꯠꯂꯛꯄꯒꯤ ꯁꯥꯏꯟꯁꯨ ꯂꯩꯔꯦ ꯋꯥꯔꯤ ꯑꯁꯤ ꯄꯨꯂꯤꯁꯇ ꯃꯈꯣꯏꯅ ꯇꯝꯈꯤ ꯇꯨꯡꯗ ꯃꯐꯝꯁꯤꯗ ꯃꯤ ꯆꯪꯕ ꯕꯦꯟ ꯇꯧꯈꯤ ꯃꯈꯣꯏꯅ ꯎꯔꯛꯄꯗꯣ ꯀꯔꯤ ꯄꯣꯠꯅꯣ ꯑꯉꯥꯎꯕ ꯃꯇꯝ ꯑꯃꯒꯤ ꯑꯉꯥꯎꯕ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯒꯤ ꯁꯛꯇꯝ ꯃꯥꯟꯅ ꯃꯈꯣꯏꯗ ꯀꯤꯍꯜꯂꯛꯄꯅꯤ ꯃꯁꯛ ꯑꯁꯤꯅ ꯏꯁꯤꯡ ꯆꯦꯟꯊꯕ ꯗ꯭ꯔꯦꯟ ꯑꯃꯗ ꯑꯉꯛꯄ ꯄꯣꯠ ꯑꯃ ꯂꯩꯔꯝꯕ ꯃꯁꯤ ꯀꯦꯅꯥꯗꯥꯒꯤ ꯊꯧꯗꯣꯛꯅꯤ ꯃꯁꯤꯁꯨ ꯇꯤꯃꯦꯊꯤ ꯀꯧꯕ ꯄꯥꯈꯪ ꯃꯆꯥ ꯑꯃꯅ ꯍꯥꯏ ꯃꯥꯅ ꯗ꯭ꯔꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯣꯠ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗꯤ ꯇꯥꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯁꯦ ꯀꯅꯥꯅꯁꯨ ꯊꯥꯖꯕꯤꯗꯦ ꯅꯣꯡꯃ ꯃꯈꯣꯏ ꯃꯔꯨꯞ ꯑꯍꯨꯝ ꯇꯧꯔꯒ ꯃꯁꯤꯒꯤ ꯗ꯭ꯔꯦꯟ ꯃꯅꯨꯡꯁꯤꯗ ꯆꯪꯈꯤꯕꯅꯤ ꯀꯔꯤꯅꯣ ꯌꯦꯡꯉꯁꯤ ꯃꯗꯨ ꯎꯔꯛꯈꯤꯕ ꯄꯣꯠ ꯑꯗꯨ ꯑꯉꯛꯄꯅꯤ ꯃꯁꯤ ꯔꯤꯑꯦꯜ ꯋꯥꯅꯤ ꯌꯦꯡꯉꯨ ꯀ꯭ꯂꯤꯞ ꯑꯁꯤ ꯀꯤꯕ꯭ꯔꯥ ꯍꯥꯏꯅ ꯃꯥꯏꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯉꯛꯄ ꯈꯣꯟꯖꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃ ꯂꯩ ꯃꯥꯒꯤ ꯊꯕꯛ ꯍꯥꯏꯕꯕꯨ ꯃꯤꯅ ꯆꯠꯀꯅꯨ ꯆꯪꯒꯅꯨ ꯍꯥꯏꯕ ꯃꯐꯝꯁꯤꯡꯗ ꯆꯠꯄ ꯌꯦꯡꯕ ꯃꯁꯤ ꯀꯦꯂꯤꯐꯣꯔꯅꯤꯌꯥꯒꯤ ꯊꯧꯗꯣꯛꯅꯤ ꯍꯥꯟꯅꯒꯤ ꯒꯣꯜꯗ ꯃꯥꯏꯟ ꯇꯧꯈꯤꯐꯝꯅꯤ ꯑꯔꯤꯕ ꯃꯅꯨꯡꯗ ꯃꯈꯣꯏꯅ ꯑꯉꯛꯄ ꯈꯣꯟꯖꯦꯜ ꯃꯟꯇ꯭ꯔ ꯇꯟꯇ꯭ꯔ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯤ ꯑꯗꯨ ꯎꯕ ꯐꯪꯂꯛꯈꯤꯗꯦ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯨꯕꯗꯒꯤ ꯈꯣꯟꯖꯦꯜ ꯇꯣꯛꯈꯤ ꯑꯃꯨꯛꯁꯨ ꯄꯥꯔꯛꯈꯤ ꯑꯗꯣꯝꯁꯨ ꯇꯥꯔꯕꯗꯤ ꯉꯛꯀꯅꯤ Sounds like, what, is that wind? I don't know if you can hear that on the camera. You hear that? It stopped. Oh. I don't know what that is. That doesn't sound like wind, but... ꯑꯔꯣꯏꯕꯁꯤꯅ ꯌꯨꯇ꯭ꯌꯨꯕꯔ ꯑꯃꯅ ꯚꯤꯗꯤꯑꯣ ꯑꯃꯗ ꯁꯨꯝꯅ ꯍꯥꯏ ꯃꯥꯅ ꯂꯩꯐꯝꯗꯨꯗ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯍꯦꯛ ꯇꯥꯏ ꯀꯥꯏꯗꯒꯤ ꯂꯥꯛꯄ ꯈꯣꯟꯖꯦꯜꯅꯣ ꯊꯤꯈꯤꯕꯗ ꯅꯣꯡꯃ ꯒꯨꯍꯥ ꯑꯃꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯄ ꯈꯣꯟꯖꯦꯜ ꯑꯣꯏꯔꯝꯃꯦ ꯃꯗꯨꯗꯒꯤ ꯃꯥꯅ ꯒꯨꯍꯥꯗ ꯌꯦꯡꯊꯔꯨꯕꯗ ꯑꯉꯛꯄ ꯄꯣꯠ ꯑꯃ ꯎꯔꯛꯈꯤ ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯤꯅꯤ ꯌꯦꯡꯉꯨ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯖꯔꯒꯦ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯌꯨ ꯑꯇꯩ ꯏꯟꯇꯔꯦꯁꯇꯤꯡ ꯚꯤꯗꯤꯑꯣꯁ ꯐꯪꯕꯤꯅꯕ ꯊꯥꯒꯠꯆꯔꯤ